ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯄꯥꯈꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯄꯨꯡ ꯐꯝꯕ ꯀꯟꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇꯕ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯇꯥꯁꯤꯟꯅꯗꯨꯅ ꯁꯂꯨꯞ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯁꯂꯨꯞ ꯐꯝꯕ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯣꯝꯕꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯁ ꯏꯇꯥꯎ, ꯑꯩꯁꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯥꯕꯤꯗ꯭ꯔꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯕꯨ ꯍꯦꯛ ꯎꯕꯗ ꯇꯥꯞ ꯂꯥꯎꯅ ꯅꯞꯁꯤꯟꯖꯒꯗꯕ ꯑꯃꯗꯤ ꯂꯩꯔꯤ." "ꯏꯁ, ꯁꯛꯇꯥꯊꯤꯌꯦ ꯀꯥꯊꯤꯃꯨꯋꯥ, ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯅꯞꯂꯤꯕ? ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯆꯤꯟꯗꯨ ꯊꯤꯔꯛꯀꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯁꯟꯕꯤꯅ ꯐꯥꯎꯕꯗ ꯅꯪꯁꯦ ꯎꯕ ꯌꯥꯗꯕꯅꯤ, ꯍꯩꯅꯗꯗꯨꯅ ꯄꯪꯈꯣꯡꯗ ꯈꯣꯡꯕꯅꯤ꯫ ꯏꯁ, ꯑꯗꯨꯒ ꯃꯥꯕꯨ ꯎꯕꯗ ꯇꯞ ꯂꯥꯎꯅ ꯅꯞꯄ ꯑꯃ ꯂꯩ ꯀꯥꯏꯅ, ꯆꯤꯟꯊꯤꯕ, ꯆꯠꯂꯣꯍꯦ, ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ." "ꯏꯍꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯩꯅꯦ ꯃꯤꯅꯣꯏꯕ, ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯛꯊꯥ ꯊꯥꯖꯗ꯭ꯔꯕꯕ ꯅꯣꯏꯁꯦ? ꯊꯥꯖꯗ꯭ꯔꯒꯅ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯃꯒ ꯌꯦꯡꯉꯨꯁꯤꯔꯣ?" "ꯑꯦ, ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯅꯠꯇꯦ ꯏꯇꯥꯎ ꯃꯨꯊꯤ, ꯅꯪꯒꯤꯗꯨꯕꯨ ꯑꯔꯣꯟꯕ ꯅꯨꯄꯤ ꯑꯃꯒ ꯅꯈꯣꯏꯒꯤ ꯂꯧꯁꯪꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ꯭ꯔꯥꯕ?" "ꯍꯦꯔꯥ ꯏꯇꯥꯎ, ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦꯀꯣ꯫ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ, ꯑꯩꯉꯣꯟꯗ ꯇꯥꯞ ꯂꯥꯎꯅ ꯅꯞꯂꯤꯕꯁꯦ ꯑꯁꯤꯗꯤꯅꯦ ꯀꯛꯐꯩ ꯇꯤꯟꯐꯥꯅꯤꯅꯦ ꯏꯊꯥꯎꯁꯥ꯫ ꯅꯈꯣꯏꯗ ꯅꯞꯇ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗꯗꯤ ꯃꯈꯣꯏꯅ ꯎꯕ ꯌꯥꯗꯦ, ꯍꯦꯛꯇꯅꯦ ꯇꯥꯞ ꯂꯥꯎꯅ ꯅꯞꯂꯛꯄꯤꯖꯥꯅꯤ꯫ ꯑꯦ, ꯌꯥꯏꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯀꯥꯏꯅ ꯍꯔꯥꯎꯔꯨꯔꯤ, ꯑꯗꯨꯒ ꯅꯪꯗꯤ ꯀꯛꯐꯩ ꯑꯃꯣꯝ ꯑꯃ ꯑꯣꯏꯅ ꯐꯪꯂꯕꯣꯏꯔꯦ? ꯍꯣꯏꯗ, ꯃꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦꯕ, ꯀꯛꯐꯩꯅꯕꯨ ꯍꯦꯟꯅ ꯐꯔꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤꯕ ꯅꯨꯄꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯔꯕꯅꯤ ꯏꯇꯥꯎ꯫ ꯑꯐꯕ ꯐꯖꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯁꯦ ꯁꯦꯜꯕꯨ パꯏꯗ꯭ꯔꯕꯗꯤ, ꯃꯁꯛꯄꯨ ꯊꯤꯔꯕꯗꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯛ ꯁꯥꯔꯛꯇ ꯂꯩꯕ ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯝ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯂꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ꯫ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯄꯣꯠꯇꯦ꯫ ꯑꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯇꯥꯎ, ꯅꯪꯒ ꯀꯥꯏꯅꯗ ꯑꯣꯏꯔꯗꯤ ꯑꯩ ꯑꯣꯏꯅ ꯀꯣꯏꯍꯧꯔꯒꯦ꯫ ꯌꯥꯏ, ꯅꯪꯒꯤ ꯋꯥꯔꯤꯗꯨꯁꯨ ꯌꯥꯏꯀꯣ꯫ ꯑꯃꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯅ ꯑꯃꯨꯛ ꯀꯣꯏꯕ, ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯗꯅ ꯀꯣꯏꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯦ, ꯏꯇꯥꯎ ꯇꯣꯝꯕ, ꯑꯇꯩ ꯂꯥꯏꯔꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯄꯥꯈꯪ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯇꯦꯗ꯫ ꯅꯠꯇꯦ, ꯃꯥꯕꯨ ꯅꯨꯄꯤ ꯎꯅꯕꯒ ꯆꯠꯈꯤꯕ ꯖꯥꯠꯂ? ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯩꯄꯨꯡ ꯐꯝꯕꯁꯦ ꯃꯥꯅ ꯍꯦꯛ ꯍꯥꯟꯅ ꯐꯝꯃꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯇꯦ꯫ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯔꯒ ꯐꯨꯗꯦꯛꯈ꯭ꯔꯕ ꯖꯥꯠꯂꯣ? ꯐꯨꯔꯝꯃꯣꯏ, ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯐꯥꯕ ꯉꯝꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦꯃꯤ ꯃꯗꯣ꯫ ꯌꯥꯝꯅ ꯇꯥꯠ ꯍꯩꯕ, ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯨꯄꯥꯅꯤ ꯃꯗꯣ꯫ ꯉꯔꯥꯡꯇ ꯅꯨꯄꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯀꯣꯏꯔꯦꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯄꯥꯎ ꯇꯝꯃꯝꯕꯅꯤ, ꯃꯗꯣ ꯎꯅꯕ ꯆꯠꯂꯝꯒꯅꯤ꯫ ꯍꯥ, ꯀꯔꯤ? ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯕ? ꯑꯁ, ꯃꯥꯇꯅꯤꯍꯦ ꯉꯝꯃꯤꯁꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯈꯛ ꯂꯩꯕ ꯑꯁꯤ ꯐꯥꯎꯕꯗꯅꯦ ꯏꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯣꯏ ꯇꯧꯔꯒ ꯂꯩꯕ꯫ ꯃꯥꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯕꯅꯣ, ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯑꯁ, ꯑꯣꯏ ꯁꯛꯇꯥꯊꯤ, ꯃꯤꯒꯤ ꯃꯁꯛꯇꯨꯒ ꯅꯪꯒꯤ ꯅꯁꯛꯇꯨꯒ ꯑꯝꯇ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯉꯨꯅꯦ꯫ ꯃꯤꯒꯤꯅ ꯃꯁꯥ ꯃꯔꯨ ꯇꯤꯡ ꯂꯥꯎꯅ ꯐꯔꯗꯅ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯒ ꯋꯥꯡ ꯆꯥꯎꯔꯗꯅ, ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯅ ꯃꯁꯛ ꯑꯗꯨ ꯐꯖꯩ꯫ ꯑꯗꯨꯒ ꯅꯪꯗꯤ ꯏꯕꯨꯡꯉꯣ, ꯌꯨ ꯁꯨꯡꯕꯗ ꯍꯥꯞꯄ ꯌꯥꯡꯂꯤ ꯍꯥꯏꯅ ꯎ ꯃꯔꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯃꯥꯜꯂꯦ꯫ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯈꯦꯠꯅꯕ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯤꯒꯤꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯤꯕ, ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯗꯨꯁꯨ ꯀꯣꯏꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯅꯨꯄꯤꯗꯣ ꯇꯥꯟꯅꯕ, ꯈꯪꯉꯕ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯅ ꯈꯨꯜ ꯑꯃ ꯑꯅꯤ ꯂꯥꯟꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏꯁꯤꯕꯨ ꯋꯥꯕꯨ ꯋꯥꯗꯖꯥꯠꯂꯣ? ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣꯗ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯕꯨ ꯂꯥꯛꯆꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯣꯛꯑꯦꯅ ꯍꯥꯏꯅꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯄꯨꯡ ꯐꯝꯐꯝ ꯑꯁꯦ ꯑꯋꯥꯕ ꯀꯣꯛꯐꯝꯅꯤꯅꯦ ꯏꯕꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯄꯥꯏꯈꯣꯝꯕꯗꯣ ꯃꯥꯒꯤ ꯃꯇꯥꯎ ꯈꯥꯕꯒ ꯄꯨꯟꯅ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯃꯈꯩꯗꯨꯅ ꯍꯥꯏꯅꯩ, "ꯑꯦ, ꯂꯥꯛꯑꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯐꯥꯎꯕ ꯄꯥꯈꯪ ꯂꯥꯛꯑꯦ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯅꯣ?" "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯦꯍꯦ." "ꯑꯦ, ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ? ꯅꯠꯇꯦ, ꯅꯣꯏꯒꯤꯁꯦ ꯅꯨꯄꯤꯗꯧꯅ ꯃꯤꯋꯥ ꯉꯥꯡꯅꯔꯝꯂꯤꯕ ꯀꯥꯏꯗꯨꯔꯣ?" "ꯑꯦ, ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯃꯤꯋꯥꯒꯗꯤ ꯅꯠꯇꯦꯀꯣ, ꯅꯪꯒꯤ ꯑꯐꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯦ꯫ ꯅꯪꯒꯤ ꯅꯒꯨꯟꯗ ꯑꯩꯈꯣꯏꯅ ꯆꯥꯛꯆꯕꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯑꯗꯣ ꯏꯇꯥꯎ, ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯊꯦꯡꯅ ꯂꯥꯛꯏꯁꯤꯅ?"
ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯎꯅꯔꯨꯕꯒꯤꯅꯤ ꯇꯧꯔꯝꯅꯦꯅ ꯈꯜꯂꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯏꯇꯥꯎ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯀꯃꯥꯏ ꯇꯧꯈ꯭ꯔꯒꯦ ꯂꯣꯏ ꯇꯣꯛꯅꯈ꯭ꯔꯕꯣ ꯈꯔ ꯑꯃ ꯇꯣꯛꯅꯈ꯭ꯔꯦ ꯈꯔ ꯑꯃ ꯂꯦꯝꯍꯧꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯅꯧꯅ ꯍꯥꯞꯆꯤꯜꯂꯦ ꯑꯁ ꯑꯗꯨꯗꯤ ꯅꯪꯒꯤꯁꯤꯗꯤ ꯃꯁꯤꯡ ꯋꯥꯠꯄ ꯌꯥꯗꯦ ꯍꯦꯟꯕꯗꯤ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦꯍꯦ ꯅꯣꯏꯕꯨ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯤ ꯑꯃ ꯈꯪꯅꯕ ꯑꯁꯤ ꯐꯥꯎꯕ ꯀꯥꯏꯅꯗꯣꯏ ꯇꯧ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯗ ꯑꯣꯏ ꯑꯄꯪꯕ ꯁꯥ ꯅꯈꯣꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯃꯇꯪ ꯀꯣꯏꯔꯗꯤ ꯌꯥꯗꯕꯅꯤ ꯑꯅꯤ ꯑꯍꯨꯝ ꯊꯣꯛ ꯀꯣꯏꯁꯤꯜꯂꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃ ꯀꯥꯏꯅꯈ꯭ꯔꯁꯨ ꯑꯃ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯌꯥꯝꯅ ꯅꯣꯟꯖꯔꯣꯏꯗꯕꯅꯤ ꯁꯛꯁꯦ ꯌꯥꯝꯅ ꯀꯥꯛꯅ ꯃꯨꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯃꯈꯣꯏꯅ ꯆꯥꯛꯆꯕ ꯍꯦꯜꯂꯅꯤ ꯈꯝꯕꯜꯕꯁꯨ ꯍꯦꯜꯂꯅꯤ ꯑꯩꯈꯣꯏꯁꯦ ꯃꯒꯨꯟ ꯌꯥꯝꯅ ꯋꯥꯡꯒꯗꯕꯅꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯍꯦꯔꯥ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯅꯨꯄꯤꯁꯦ ꯐꯅ ꯌꯥꯝꯅ ꯀꯣꯏꯁꯤꯟꯒꯗꯕꯅꯤ ꯅꯣꯏꯅ ꯅꯀꯣꯛꯇꯤ ꯌꯥꯎꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤ ꯂꯥꯏꯖ ꯀꯧꯕꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯂꯥꯏꯖꯕꯨ ꯄꯥꯏꯈꯣꯝꯕꯅ ꯍꯦꯛ ꯎꯕꯗ ꯃꯤ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯇꯣꯝꯕ ꯑꯁꯤꯒꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯁꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯁꯤꯃꯗꯤꯅꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯄꯥꯟꯅꯔꯗꯤ ꯂꯩꯀꯥꯏ ꯑꯁꯤꯃꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯁꯦ ꯐꯨꯛꯇꯨꯅ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯃꯤꯡꯕꯨꯗꯤ ꯂꯥꯏꯖ ꯀꯧꯕꯅꯤ ꯃꯆꯤन ꯀꯟꯕꯒꯤ ꯆꯥꯡꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯅ ꯍꯦꯛꯇ ꯈꯞꯄꯅꯤ ꯅꯪꯅ ꯈꯗꯥꯡ ꯀꯜꯂꯤꯕ ꯑꯗꯨ ꯈꯨꯀꯟꯒꯗꯣ ꯃꯥꯅ ꯀꯜꯂꯤꯕ ꯃꯆꯤꯟ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯨ ꯆꯠꯂꯣ ꯉꯝꯃꯣꯏ ꯏꯕꯨꯡꯉꯣ ꯅꯔꯝ ꯆꯠꯇꯨꯒ ꯑꯩ ꯉꯝꯃꯣꯏꯍꯦ ꯍꯥꯏꯒꯦ ꯍꯥꯏꯔꯒꯅ ꯅꯁꯥꯅ ꯆꯠꯂꯒ ꯍꯥꯏꯔꯨꯆꯣ ꯏꯕꯨꯡꯉꯣ ꯑꯁꯤꯗꯤꯅꯦ ꯀꯜꯂꯤꯕ ꯃꯆꯤꯟ ꯑꯁꯤꯒ ꯍꯌꯦꯡ ꯅꯪꯒꯤ ꯃꯑꯣꯡꯃꯛꯅꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯆꯠꯂꯣ ꯍꯥꯏꯔꯨꯆꯣ ꯅꯇꯣꯝꯇ ꯆꯠꯂꯣ ꯈꯥꯝꯕꯕꯨꯗꯤ ꯑꯩ ꯈꯥꯝꯕꯤꯒꯦ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯑꯣꯏ ꯅꯪꯒꯤ ꯅꯨꯄꯤꯗೋ ꯑꯩꯅ ꯍꯥꯏꯔꯒ ꯀꯣꯏꯅꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯁꯤꯃꯗꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯍꯥꯏꯅꯕꯤꯕꯅꯤꯗꯅ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯉꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯌꯦꯡ ꯈꯪꯅꯔꯛꯑꯒ ꯅꯪꯉꯣꯟꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯗꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯨꯂꯞ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯔꯗ꯭ꯔꯣ ꯏꯇꯥꯎ इवा वादन नुपी मैम फंगजरबदी नंदी नुंगाइना लेबे यारे कइनो यारे इबो ताटपा तौसिलानु लाइजे सिसकिदौरे खामो हाइब्रो खामगुनु हाइब्रो खामोरनु यारे कइनो मिनो इता नंग असे कोइदुसु यारबा कनाना कोइरु हाइगे कोइदुरिबनी अदुबने मगुन खजिक्तंग हनखिगे असे यामना तौबो ngami machin yamna kali haiba natro fai fai taugeba yamna matau malhangeba ma नंगी वासे आई ज्ञान ताब गमसिलक्ट्रेको फरे नंगी थोप तौरोइबो असोमदसु लैसाबी मचासिंग अदो वारी सानरी इता अखोइ लेकाइगी लेपुंग फंबा मयाम असिदिने मसक फजब नुपा अमदि यावबनी होइने हाइगुमदना अमदि यावरी अदो असिगी मसक फजब नुपासे अखोइ रोमदा किरुप किरुप कनादनोमदा यिंगबदि मालिको चलो येंगुनो तंद्रो फनयामना यिंगनिंग बलैरसु इबेमा येंगुनो मीगी मगुन हेना हापखिनबनी खंग्रा येंगुनो अदो लाइजा नंगोदा माले माने येंगिसि नंग सोमते येंगोबा असिगी नुपासे मसकसु यामना फजबनी अखोइ लेकाइगी पाखंगदि नते मासे थंगनबा लेकाइदगिरा कइनो मोइरमदौ माले मफम असिदने नुंतिगी लेपुंग फंबा लाकपनी हेक येंगबदा जंग थोकपनी नुपा मानबनी इता आइदी कइगी येंगदोइबा सुंगेंग येंगोइ फना यामना फजरसु मागी मगुल हापखिदोइनी मसाना मसासे यामना पोंग चावबा हेनखिदोइबा नुइसु येंगुनु तुमिना अदुम चलो अस नंगसिदी मवंग अमनिने अदो कइगुम नुपासिने नंगोंदा नुंसि पामिगा हाइरादी कमाइ तौबा हाइराअसु आइदी तराइना यारोइ कोइतानगा ताना हंदोइनी नंगना अदुमाइना तौरिङैदा नुपा असिना ताना सलकपदगी महुत्ता अतोपा अमा कोइख्रबदी कोइख्रगना कोइख्रेदना मवा लौदे आइसु नुपा मयाम अमा लाखिनि कइनो लाक्सु लाइसिनि आइना कोइनिंगदे हाइना कोइबीदबै वानी अस याइ हे नंगसु अदुम याबनी आइगी इतौ खरा तमजौ हाइसे नोइसु कइनो नुपाबु बकोइदा कोइबे याब्रो हाइबनीदा नोइना खलिदुबो मोइने हाइरकपगा याथोख्रदि अखोइसे मगुन अमता यावरोइ बेमा अदुना खरसु ममल काहनगदबनी
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯈꯪꯅꯕꯤ ꯅꯨꯄꯤ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯇꯥ ꯄꯥꯏꯈꯣꯝꯕ, ꯅꯪꯁꯦ ꯃꯤꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯩ, ꯍꯟꯗꯛꯇꯤ ꯃꯗꯨꯕꯨ ꯆꯨꯝꯒꯗꯣꯏꯔꯣ? ꯑꯦ, ꯃꯤꯅ ꯀꯩ ꯉꯥꯡꯅꯔꯤꯕ? ꯀꯩꯕꯨ ꯑꯣꯏꯔꯨꯅꯦꯒꯦ, ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯅꯤꯗꯅ꯫ ꯑꯦ, ꯀꯔꯝꯕ ꯆꯤꯟꯊꯤꯕꯤꯅꯣ ꯃꯗꯨ ꯍꯥꯏꯔꯛꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯀꯂꯛꯇꯅ ꯇꯧꯔꯤꯅꯤ꯫ ꯃꯤꯅꯕꯨ ꯈꯔ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯛꯑꯕ ꯌꯦꯛꯈꯥꯏꯗꯣꯏꯒ ꯊꯤꯡꯒꯥꯏꯗꯣꯏꯒ ꯇꯧꯕ ꯃꯤꯁꯦ ꯌꯥꯝꯅ ꯊꯣꯔꯛꯄꯅꯤ꯫ ꯃꯗꯣ ꯅꯪꯁꯨ ꯈꯪꯖꯤꯜꯂꯨ꯫ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯕꯨ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯗꯅ ꯅꯪꯇꯕꯨ ꯂꯥꯏꯅꯤꯡꯉꯣꯏꯗꯨꯅ ꯂꯥꯛꯂꯒ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯗ꯭ꯔꯗꯤ ꯅꯪꯁꯨ ꯐꯠꯃꯟꯗꯦꯀꯣ꯫ ꯑꯦ, ꯇꯥ ꯄꯥꯏꯈꯣꯝꯕ ꯁꯥꯎꯈꯤꯅꯨ, ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦ꯫ ꯑꯗꯣ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯇꯥꯕꯗ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯅꯪꯒ ꯀꯥꯏꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ, ꯑꯗꯨꯅ ꯄꯥꯈꯠꯇꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔꯝꯂꯗꯤ ꯌꯥꯁꯨ ꯌꯥꯔꯣꯏ, ꯅꯪꯉꯣꯟꯗ ꯅꯝꯗꯅ ꯂꯩꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯅ ꯀꯅꯥꯗ ꯂꯩꯗꯣꯏꯕ ꯏꯕꯦꯝꯃ? ꯅꯝꯗꯅ ꯂꯩꯗꯧ ꯅꯠꯇꯦ, ꯏꯁꯥꯅ ꯌꯥꯔꯤꯀꯣ, ꯑꯩ ꯀꯩꯁꯨ ꯀꯥꯔꯟ ꯇꯧꯖꯗꯦ꯫ ꯑꯗꯣ ꯅꯪꯁꯨꯅꯦ, ꯃꯤꯅ ꯉꯥꯡꯕ ꯋꯥꯗꯣ ꯄꯪꯂꯧ ꯂꯧꯒꯅꯨ꯫ ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯤꯅꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯔ ꯅꯨꯡꯁꯤꯗꯕ ꯈꯔꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯃꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯇꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪ ꯃꯤꯋꯥ ꯂꯧꯖꯅꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯤꯡꯉꯗꯤ꯫ ꯍꯣꯏ ꯇꯥ ꯄꯥꯏꯈꯣꯝꯕ, ꯑꯩꯅꯦ ꯉꯁꯤꯗꯒꯤ ꯃꯤꯅ ꯉꯥꯡꯕꯒ ꯑꯃꯠꯇ ꯇꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯥꯏꯈꯣꯝꯕꯅ ꯂꯥꯏꯖꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯑꯁ, ꯑꯩꯗꯤ ꯀꯥꯎꯏꯅꯦ, ꯂꯥꯏꯖꯗꯣ ꯂꯨꯝꯕ ꯆꯠꯇꯧꯕꯅꯤ, ꯑꯩꯁꯦ ꯃꯇꯝ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯤꯒꯤ ꯆꯤꯟꯗꯨꯝꯕꯤ ꯑꯃ ꯉꯥꯡꯅꯔꯤꯉꯩꯗ ꯁꯛ ꯐꯖꯕꯤ ꯆꯤꯡꯒꯟꯕꯤ ꯑꯃ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦ꯫ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯄꯥꯏꯈꯣꯝꯕ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯧꯍꯧꯕꯅꯦꯕ, ꯑꯗꯨꯗ ꯑꯩꯁꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯥꯏꯍꯧꯏ꯫ ꯑꯩꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯂꯣꯏ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯑꯗꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤꯔꯥ? ꯆꯠꯂꯁꯤ꯫ ꯑꯗꯣ ꯏꯃꯥꯗꯣ ꯀꯩ ꯑꯣꯏꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯅꯣ? ꯑꯩ ꯍꯪꯕ ꯂꯥꯛꯀꯦ꯫ ꯂꯥꯛꯀꯅꯨ ꯂꯥꯛꯀꯅꯨ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯃꯤꯅ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯔꯣꯏ, ꯅꯪꯁꯦ ꯇꯧꯉꯝꯕꯤꯅꯦꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯏꯃꯥꯕꯨꯗꯤ ꯃꯀꯣꯛ ꯈꯔ ꯉꯥꯎꯋꯦꯅ ꯇꯧꯕ ꯈꯛꯇꯅꯤꯗ, ꯀꯩꯁꯨ ꯌꯥꯝꯅ ꯅꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯅ ꯇꯧꯔꯨꯗꯣꯏꯕ, ꯑꯗꯨꯒꯤꯅꯤ꯫ ꯏꯁ, ꯇꯥ ꯄꯥꯏꯈꯣꯝꯕꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯦ? ꯇꯧꯏ ꯀꯩꯅꯣ ꯏꯕꯦꯝꯃ, ꯑꯩꯗꯤꯅꯦ ꯏꯃꯨꯡ ꯄꯨꯕ ꯌꯥꯝꯅ ꯍꯩꯈ꯭ꯔꯖꯥꯠꯅꯤ꯫ ꯍꯌꯦꯡ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯅꯪꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯜꯂꯣꯏ, ꯑꯩꯅꯅꯦ ꯂꯣꯏꯅ ꯇꯧꯊꯗꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯑꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯔꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯗꯤ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅꯅꯤ ꯅꯪꯕꯨ ꯑꯣꯏꯅ ꯊꯝꯗꯣꯏꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ, ꯅꯪꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ꯫ ꯑꯗꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯏꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇ ꯊꯕꯛꯇꯣ ꯇꯧꯔꯝꯕ ꯇꯥꯔꯦ꯫ ꯆꯠꯂꯁꯤ ꯇꯥ ꯄꯥꯏꯈꯣꯝꯕ ꯑꯗꯨꯗꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖ ꯍꯣꯏꯗ ꯃꯍꯥꯛꯄꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯈꯥꯕ ꯑꯅꯤꯗꯨ ꯂꯥꯏꯖ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯝꯐꯦꯠ ꯂꯦꯝꯐꯦꯠ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯃꯆꯤꯡ ꯅꯥꯏꯕ ꯑꯗꯨꯅ ꯎꯔꯦ, ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁꯤꯗꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯁꯦ, ꯉꯁꯤꯗꯤ ꯑꯩꯅ ꯃꯆꯤꯡ ꯂꯥꯛꯇꯅꯅꯦ ꯊꯥꯡꯅ ꯆꯕꯠ ꯆꯕꯠ ꯂꯥꯎꯅ ꯀꯛꯀꯅꯤꯀꯣ ꯁꯦ꯫ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯝꯐꯦꯠ ꯂꯦꯝꯐꯦꯠ ꯆꯠꯂꯤꯁꯦ꯫ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯍꯨꯔꯥꯟꯒꯦꯅ ꯂꯥꯛꯏꯅꯣ, ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯂꯨꯝꯕ ꯂꯥꯛꯏꯕ ꯍꯥꯏꯕꯗꯨꯔ ꯃꯈꯣꯏꯁꯤꯕꯣ? ꯑꯩ ꯑꯃ ꯂꯩꯅ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯤ ꯎꯁꯤꯠꯃꯟꯗꯦꯅ꯫ ꯐꯩ, ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯊꯥꯡꯖꯧ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯨꯟꯅ ꯈꯪꯂꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯥꯡꯖꯧꯗꯨꯕꯨ ꯊꯤꯔꯤꯗꯨꯕꯣ? ꯍꯥꯏ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯊꯣꯡꯒꯥꯜꯗ ꯂꯝ ꯍꯦꯟꯕ ꯍꯨꯏ ꯈꯔ ꯄꯣꯠ ꯍꯨꯔꯥꯟꯒꯗꯣꯏꯔꯥ ꯏꯆꯟꯅꯨꯄꯤ ꯑꯁꯤ ꯆꯦꯟꯈꯤꯒꯗꯣꯏꯔꯥ ꯀꯩꯅꯣꯝꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯊꯥꯡꯁꯤꯅ ꯃꯀꯛ ꯀꯛꯊꯠꯇꯣꯏꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯛꯄꯤ ꯑꯁꯤꯗ ꯐꯨꯠꯂꯒ ꯊꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯖꯧ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯍꯩꯃ, ꯅꯨꯄꯥ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯃꯤ, ꯁꯤꯟꯅꯕ ꯇꯥꯔꯤꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ, ꯃꯤ ꯊꯕꯛ ꯂꯩꯕꯒꯤ ꯆꯠꯆꯕ ꯑꯣꯏꯔꯤꯅꯤꯌꯦ꯫ ꯅꯨꯄꯥ ꯅꯪꯕꯨ ꯑꯝꯇ ꯇꯞꯊꯈꯣ ꯍꯥꯏꯕꯅꯦꯃꯤ꯫ ꯑꯁ, ꯏꯕꯦꯝꯃ, ꯂꯥꯏꯖꯥ, ꯅꯕꯨꯡꯁꯦ ꯑꯝꯇ ꯈꯥꯝꯃꯨ ꯂꯥꯎꯃꯤ ꯅꯪꯕꯣ, ꯃꯤ ꯍꯥꯠꯈꯤꯗꯣꯔꯦꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯃꯅꯝꯃ ꯑꯅꯤꯗꯨꯁꯨ ꯃꯕꯨꯡꯒ ꯇꯨꯡꯒ ꯃꯥꯡꯒ ꯇꯥꯟꯅꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯕꯨꯡ ꯑꯗꯨꯅ ꯊꯥꯡ ꯄꯥꯏꯔꯒ ꯁꯥꯎꯅ ꯈꯨꯗꯩ ꯑꯗꯨ ꯅꯥꯃꯩ ꯇꯥꯈꯠꯂꯒ ꯊꯣꯔꯛꯄ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯑꯅꯤꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯈꯥꯕꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯏꯃ, ꯀꯩꯅꯣ ꯏꯇꯥꯎ, ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯂꯒ ꯑꯩꯁꯨ ꯌꯥꯎꯅ ꯁꯤꯗꯣꯔꯦ꯫ ꯅꯪꯅ ꯅꯃꯤꯠ ꯌꯥꯝꯂꯒ ꯏꯔꯥꯜꯁꯨ ꯂꯩꯖꯗꯕ ꯑꯩꯁꯦ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯦ꯫ ꯑꯁ, ꯉꯥꯏꯈꯣꯍꯦ, ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯈꯣ, ꯑꯩ ꯇꯧꯒꯦ꯫ ꯍꯣꯏ, ꯅꯣꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ
ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯑꯩ ꯈꯪꯕꯣꯏꯅ ꯈꯟꯕ꯭ꯔꯣ ꯍꯥ ꯂꯥꯎ ꯌꯨꯝꯗ ꯆꯪꯉꯣ ꯂꯥꯎꯅꯦ ꯆꯪꯉꯧ ꯂꯥꯎꯅꯦ ꯏꯌꯥꯝꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯤ ꯃꯤ ꯃꯉꯥꯏꯖꯕꯅꯤ ꯑꯗꯨꯗ ꯁꯨꯝ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯣꯏꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯇꯧꯖꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯕ ꯂꯩꯖꯗꯦ ꯀꯔꯤꯒꯤ ꯑꯀꯥꯏꯕ ꯇꯧꯕ ꯅꯈꯣꯏꯅ ꯑꯣꯏꯗꯕꯥꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯒ ꯑꯩꯅ ꯊꯥꯖꯅꯤꯅ ꯈꯟꯕ꯭ꯔꯣ ꯍꯥ ꯍꯥꯏꯌꯣ ꯅꯈꯣꯏꯅ ꯀꯔꯤꯅꯣ ꯍꯨꯔꯥꯟꯒꯦꯅ ꯁꯤꯜꯂꯤꯗꯣ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯦ ꯅꯈꯣꯏ ꯅꯃꯤꯠ ꯑꯗꯨ ꯇꯥꯡꯕ꯭ꯔꯣ ꯅꯈꯣꯏꯕꯨꯅꯦ ꯃꯀꯛ ꯀꯛꯂꯒ ꯑꯩꯒꯤ ꯂꯥꯏꯑꯣꯏꯔꯕ ꯑꯣꯛ ꯑꯁꯤꯗꯅꯦ ꯊꯣꯡꯗꯣꯛꯂꯒ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯒꯠ ꯍꯟꯗ ꯆꯠꯆꯔꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯨꯅꯁꯨ ꯆꯠꯆꯔꯔꯣꯏ ꯅꯨꯄꯥ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯇꯧꯔꯛꯄꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯃꯤ ꯑꯃ ꯉꯥꯏꯕꯅꯦ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯝꯅ ꯊꯣꯡꯒꯥꯜꯗ ꯐꯥꯎꯗꯨꯅ ꯆꯠꯆꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯤꯡꯅꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯥꯆꯥꯎ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯅ ꯇꯥꯆꯧꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯈꯪꯉꯝꯃꯣꯏ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗꯗꯨꯅ ꯆꯠꯂꯨꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯕ ꯇꯥꯆꯧ ꯄꯥꯏꯈꯣꯝꯕꯗꯨ ꯂꯥꯏꯖꯕ ꯎꯕꯗ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯈꯟꯖꯩ ꯏꯕꯦꯝꯃ ꯆꯤꯟꯗꯨꯝꯕꯤ ꯇꯦꯅꯋꯥ ꯃꯥꯟꯕꯤ ꯅꯪ ꯂꯨꯝꯕ ꯂꯥꯛꯎꯕꯒꯤ ꯗꯁꯥꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯁꯤ ꯅꯁꯛꯇꯨꯒ ꯑꯩꯅ ꯅꯨꯄꯤꯗ ꯈꯔ ꯉꯥꯎꯖꯔꯨꯕꯒꯤ ꯈꯣꯏꯗꯥꯕꯗꯒꯤ ꯀꯣꯏꯕ ꯂꯥꯛꯄꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯛꯂꯥꯛꯁꯨ ꯂꯥꯛꯄꯤꯔꯣꯏ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯦ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯈꯪꯉꯦ ꯍꯥ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯑꯁꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯅꯠꯂꯝꯗ꯭ꯔꯁꯨ ꯅꯪ ꯂꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡ ꯅꯣꯏꯅ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯁꯦ ꯅꯪꯒ ꯈꯪꯅꯕ꯭ꯔꯥ ꯍꯥ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯑꯁ ꯇꯥꯆꯧ ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯄꯪꯄꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯉꯩꯁꯤꯕꯣ ꯑꯁꯦ ꯑꯩ ꯃꯁꯛ ꯃꯁꯥꯒ ꯑꯝꯇ ꯈꯪꯖꯗꯦ ꯀꯣꯟꯅ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯥꯝꯗꯣꯛꯄꯤꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯁꯜꯂꯛꯑꯦ ꯌꯥꯔꯦ ꯑꯗꯨ ꯌꯧꯔꯛꯑꯗꯤꯅꯦ ꯇꯥꯆꯧꯅ ꯊꯣꯛꯄ ꯍꯥꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯇꯧꯍꯧꯔꯣ ꯑꯩ ꯆꯪꯉꯦ ꯍꯩꯃꯥ ꯑꯁꯤꯃꯁꯨ ꯃꯕꯨꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ ꯅꯨꯄꯥ ꯌꯥꯔꯤꯁꯦ ꯅꯆꯟꯅꯨꯄꯤ ꯑꯁꯤꯅꯁꯨ ꯈꯪꯗꯦ ꯍꯥꯏꯔꯦꯗꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯤꯕꯅ ꯃꯁꯥꯁꯦ ꯆꯦꯡ ꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯣꯜ ꯆꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯄꯥꯏꯈꯣꯝꯕ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯒꯅꯤ ꯀꯥꯏꯅ ꯑꯩꯅ ꯅꯣꯏ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯆꯥꯕ ꯇꯨꯝꯗꯅꯕ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯗꯤ ꯉꯁꯤ ꯋꯥ ꯊꯣꯛꯅꯅꯤꯅꯦ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯇꯥꯎ ꯇꯣꯡꯕꯗꯨ ꯊꯣꯡꯒꯥꯜꯂꯥꯟꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯈꯥꯕꯕꯨ ꯂꯥꯏꯖꯒꯤ ꯃꯕꯨꯡꯅ ꯐꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯑꯣ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯑꯩꯅ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯗꯤ ꯀꯣꯏꯒꯅꯨ ꯍꯥꯏꯖꯕꯅꯦꯕ ꯑꯁ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯌꯥꯝꯅ ꯆꯣꯞꯃꯜꯂꯦꯕ ꯅꯪ ꯑꯩꯁꯨ ꯆꯪꯁꯤ ꯀꯗꯥꯏ ꯆꯪꯉꯣꯏꯁꯤ ꯀꯗꯥꯏ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯇꯥꯆꯧꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯦꯔꯥ ꯏꯇꯥꯎ ꯑꯅꯤ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯂꯩꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯨꯔꯤꯁꯤꯕꯨ ꯍꯦꯟꯖꯤꯜꯂꯛꯑꯒ ꯍꯦꯛꯇ ꯐꯨꯊꯔꯒ ꯊꯅꯝꯃꯒ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯡꯖꯧꯁꯨ ꯄꯥꯏꯔꯤ ꯃꯥꯜꯂꯦꯅꯦ ꯑꯩ ꯆꯪꯗꯗꯤ ꯆꯪꯉꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯈꯥꯕ ꯅꯣꯏꯗꯤ ꯀꯩꯗꯧꯔꯝꯃꯤꯕ ꯄꯥꯏꯈꯣꯝꯕ ꯃꯄꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯅꯪꯅ ꯅꯣꯏꯗ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯊꯦꯡꯅꯁꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯜꯂꯛꯑꯦ ꯑꯗꯨꯒ ꯁꯨꯛꯊꯣꯛꯁꯨ ꯊꯣꯔꯛꯇꯦ ꯅꯪꯗꯤ ꯑꯗꯨꯒꯤ ꯏꯌꯥꯝꯕꯁꯤꯅ ꯊꯣꯡꯒꯥꯜꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯝꯂꯤꯕꯅꯤ ꯏꯇꯥꯎ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯥꯆꯧ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯅꯤꯃꯨꯛ ꯂꯥꯜꯂꯒ ꯂꯩꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤꯅꯤ ꯑꯩꯒ ꯃꯔꯨꯞ ꯑꯅꯤꯁꯤꯒ ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯅꯈꯤꯕ ꯑꯗꯨꯒꯤ ꯑꯩ ꯉꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯇꯥꯆꯧ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯇꯥꯆꯧ ꯑꯣ ꯅꯪ ꯉꯥꯏꯕ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯑꯅꯤꯁꯦ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯆꯟꯅꯨꯄꯤ ꯂꯥꯏꯖꯁꯦ ꯂꯨꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯇꯣꯝꯕꯁꯦ ꯂꯥꯛꯄꯤꯕꯒꯤ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯍꯤꯡꯍꯧꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯣꯝꯕꯒ ꯍꯦꯛ ꯂꯥꯛꯑꯝꯗ꯭ꯔꯕ ꯅꯈꯣꯏ ꯑꯅꯤ ꯂꯣꯏꯔꯕꯅꯤꯀꯣ ꯆꯠꯂꯣ ꯅꯣꯏ ꯑꯅꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣꯀꯣ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯈꯣꯏ ꯑꯩꯒꯤ ꯊꯣꯡꯒꯥꯜꯗ ꯆꯠꯂꯝꯒꯅꯨ ꯍꯌꯦꯡꯈꯩꯗꯤꯅꯦ ꯉꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯂꯤꯝꯐꯤꯠ ꯆꯠꯂꯝꯃꯕ ꯅꯈꯣꯏ ꯃꯇꯨꯡꯗꯤꯅꯦ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯁꯨꯛꯂꯥꯛ ꯂꯥꯛꯆꯔꯔꯣꯏ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯊꯣꯔꯛꯂꯦ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗ ꯆꯣꯞꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯈꯣꯏ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯗꯅ ꯇꯣꯛꯑꯝꯅꯤ ꯅꯠꯇ꯭ꯔꯥ ꯍꯦꯔꯥ ꯁꯤꯔꯦꯗꯅ ꯀꯩꯅꯣ ꯃꯗꯨꯒꯤ ꯆꯤꯟꯗꯨꯝꯕꯤꯗꯣ ꯀꯣꯏꯅꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯕꯨꯡ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯙꯞꯀ ꯇꯧꯍꯜꯂꯛꯏ ꯂꯨꯋꯥꯎꯅꯕꯤ ꯃꯥꯕꯨ ꯍꯦꯟꯕ ꯆꯥꯝꯃꯅꯤ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤꯁꯦ ꯃꯋꯥ ꯂꯧꯗꯦ ꯁꯨꯡꯂꯧ ꯃꯥ ꯑꯣ ꯄꯥꯏꯈꯣꯝꯕ ꯅꯪ ꯍꯟꯗ꯭ꯔꯦꯅꯦꯀꯣ ꯅꯪ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯑꯇꯩ ꯑꯗꯨꯝ ꯀꯣꯏꯈꯤꯒꯦ ꯈꯜꯂꯤ ꯀꯩꯒꯤ ꯈꯜꯂꯣꯏꯗꯣꯏꯅꯣ ꯃꯋꯥ ꯂꯧꯗꯦ ꯀꯣꯏꯒꯅꯤ ꯍꯦꯔꯥ
nupi masak matau fajabi ama aina puraga moi thongal sida lakeba ita nang hojiki do hanjibro mabung aduna paihori do thangjau ni ko adusu langtik langba maya phenglaba thang amurak he khaidarakpada tubat launa ne nangbu samgi ne hairi hera aina mayumda lakpani akoina soibani khanduna tumina leibagi wani aduga nalamjabadi ma soiroidabani se pambo machauba asina ngaksamado hek chapkhairaga malorabani kham ses yai ko wari ga de aduga ngasai cheng khaibadona thak thak nikliba nupa aduna khana ore jana ai tomdo ore jala natraga aigi wakhalnaga aina kiduna nikpaduda nangsu nikpa oina urura jala hoi maduni nangna nikpa aduda kaisu tawdaba aise nikpa oina urini nungai da ko pai khombai bo yare nangna sak muna khange ko nangi nupi mayam da tat pa tawraga nachinti ba pangang da ngang bodo akoi da torkon yam paktre nang pakpa paktaba aina harise nakhoisu thadi thajaraba natro ho thajare yam thajare ai asumna wari sanaduna lakpana nupi ama amuk landuna chakre madu ubada paikhomba adu mamit adu fatlauna leithoraklami aduga hairai hais asidi phajai hai magi matawduda khabana paikhomba mamai duda taplauna paiduna mamai adu lambi chatliba aduda fatlapna leisilu haina hairai oi namito chumna yengaga chalo hojikta thangjauna mathok torukadabagi samna de letuna lai aduga nupi ma chakhiba sida mamai se leiduna mu yeng karamba nupa no ba sibo aidine hainaraktaba ma yawre paikhomba nang khara lerdi akhoise nupi ngakta oina urakpra khangdina hera aibu nupi de khara ngaujai haina adumaini hekta haibududi phatmande ko kaino ne nupa oibagi sum khara kumai sana bai wani nakhoina napang pangjabagi kumai sana jadraga chalo he apang manoi sidi asumna numito haukhre nongma paikhomna leipung phamlaga hanjalakpada mama ibe marathe do chakhumda insang mana masing mayam ama haira mayam amaga chakhum aduda ichai chai thoklaga leirami mataw aduda paikhomna hairei kaino ima kai de mana masing haira mayam na toisibo kaithel dagi leirei do asukam yamna leirei sibo kaigino akoi ani khak jaba sida asukam na leisela ide kamain tawdoiba loina pattana mangani ima hai ase aina leiruba nate makhongna thongma thinba laklibani aisune chaba ngamloidabani na thangnabagi kaithel phambi nane asangbida pithoaga ne yonthoange na tawbani senpham amabu khangni masigi mayam ase yonkibada kanan thileino haise asukam yam basibo o kanana oinige nangi nupi mayam aduna ni tanai bungo nate nangbu imana adumna tawgunu haibase sukya he yara roidro nama aigi marup mapang lakpada di lairadana laisabi ngakta adusu nanga loina khangnai hai ama jakhibaga ama amuk lai pochai mayam asina marol ama podyom yumduna purakliba nate nangbu nupi mayam sibu nangna loina lawgadoribro sky dino de ima lawroida ado makhoi di karigi yumda lai janu aina yumda lakano na makhoi loina makta haibani o ibungo phibam se yamna lusala abani nang wakhal muna khal nama aina ngangbusu lawdi karino haibani da nangna khalise napabung na leiningai oiredi phai adugumba naramchat aduna ne leikhidraba napabung adusu chenthokhan ga dawribani na as ima kaishu dawroiba mi mayam ama adumaina loi tongnarini kaishu warno ima karigi wadabano nongmogi nupi masing asum henjilai yum masida laise nate aibu kari taw haibano ba mi dawna tathi ne he ngangkhibado ima di ngamde mi gi macha singado maral amata leiba nate tawrise nangna loina laliba ngaktani kanade athuba matamda ne nangi arepa nupi ama pusalakadabani adu natrabadi nanga khangnariba nupi mayam ado ningthina hairaga tokna khibra ama taw madu natrabadi ne lekai wathok oigani imungse nangna maram oiraga miwa ngangna pham oihenganoi bungo napabung aduna hinglingai dadi imung ase mine ijat sanman yamna tongnabani mado nangi haktak asida namak lekha ta khiba tare mamagi wafam aduda paikhomba wakhal munna khallaga mahakna tawriba asila le haiba khangjaraklammi khonjela du khara taplapna ima pharise aisu wakhal tare naha oibagi adu ngaurabani ado ima aina tawriba mayam asina ai nupi mayam ge papti soidana makki puren adubu phare ai semtok hodabadi yade aduna ai athuba matamda makhoi mayam aduda fazana haijaragi aduga ai amu hana ngoksanararo ima aduni dana ima gi paikhomba ngasidine ima wa haigi icha ama oibagi koithokpado leitana nangu wakhal tanana ba haige da nungsiba haibase thamoidagi phaurakpa ihuladun nangna nupi kayabu sanaribado makhoigi thamoi adunadi nangbu ta sengna nungsijaba misak kayadi yarongodoribani madubu nangna kaisu leitana sanabiribado yamna phattabani na aduna makhoida phajana haijaraga nangi sajadado semtoknaba taw koibungo mamana ningtina hairaba aduda paikhomba wakhal tari mahaki asoiba pumba masana khangjare
ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯇꯥꯎ ꯈꯥꯕ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤꯒ ꯄꯨꯟꯅ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯕꯒ ꯇꯣꯝꯕꯒ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯈꯪꯖꯕ ꯅꯠꯇꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯆꯤꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯔꯤ꯫ ꯈꯥꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ, ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯆꯧꯕ ꯂꯝꯄꯥꯛꯁꯤꯗ ꯄꯨꯔꯒ ꯂꯥꯛꯏꯁꯦ? ꯅꯠꯇꯦ, ꯉꯁꯤꯁꯤꯕꯨ ꯊꯛꯄꯤ ꯆꯥꯕꯤ ꯈꯔ ꯇꯧꯁꯦ ꯍꯥꯏꯔꯣ?" "ꯏꯇꯥꯎ, ꯅꯣꯏꯒꯤ ꯊꯛꯄꯤ ꯆꯥꯕꯤꯗꯣ ꯍꯣꯔꯦꯟ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯁꯦ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯤꯊꯛꯀꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃꯒꯤꯅꯤ." "ꯑꯦ, ꯌꯥꯝ ꯂꯨꯕ ꯊꯕꯛ? ꯑꯁ, ꯅꯪꯒꯤꯕꯨ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯅꯣ ꯍꯥꯏꯁꯦ? ꯀꯥꯇꯨ ꯀꯥꯔꯟꯗ ꯇꯧꯔꯒ ꯂꯩꯕ ꯅꯪꯅ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯅꯣꯕ? ꯅꯠꯇ꯭ꯔꯣ ꯇꯣꯝꯕ ꯑꯩ ꯍꯥꯏꯁꯦ?" "ꯃꯥꯅꯦ ꯏꯇꯥꯎ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯄꯨ ꯑꯣꯏꯗꯅ? ꯅꯪꯒꯤ ꯑꯔꯨꯕ ꯊꯕꯛꯁꯦ ꯅꯨꯄꯤꯒꯤꯗ ꯍꯦꯛꯇ ꯑꯣꯏꯔꯝꯕ." "ꯍꯣꯏ ꯏꯇꯥꯎ, ꯃꯥꯅꯦ, ꯅꯨꯄꯤꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃꯇꯪꯒꯤ ꯅꯠꯇꯦ, ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤꯅꯤ꯫ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ." "ꯑꯦ, ꯀꯩꯗꯧꯗꯣꯏꯕ? ꯅꯠꯇꯦ, ꯄꯥꯏꯈꯣꯝꯕ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯗꯤ ꯇꯥꯏꯀꯣ?" "ꯏꯇꯥꯎ, ꯑꯩ ꯉꯥꯎꯗꯦ, ꯑꯩ ꯋꯥꯈꯜ ꯂꯣꯏꯅ ꯇꯥꯏ꯫ ꯑꯩꯁꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯑꯃ ꯅꯥꯏꯔꯒꯦ ꯇꯧꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯀꯧꯔꯒ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯣꯛꯇꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦ꯫ ꯃꯈꯣꯏꯗ ꯑꯩꯁꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯃꯁꯤꯒꯤꯗꯤ ꯑꯩ ꯅꯨꯄꯤꯒ ꯑꯃꯇ ꯀꯣꯏꯔꯣꯏꯗꯕꯅꯤ, ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯗꯕꯅꯤ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟꯈꯩꯒꯁꯨ ꯃꯥꯟꯅꯗꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗ ꯋꯥꯔꯧꯔꯤꯔꯣ? ꯑꯁ, ꯅꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜꯗꯣ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ꯫ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ? ꯋꯥꯔꯧꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯋꯥꯈꯜ ꯇꯥꯔꯒꯦ ꯈꯟꯅ ꯇꯧꯔꯤꯕꯅꯤ." "ꯑꯁ, ꯏꯇꯥꯎ ꯈꯥꯕ, ꯑꯩꯈꯣই ꯑꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔ ꯃꯥꯜꯂꯦꯗ꯫ ꯑꯁꯤꯒꯤ ꯃꯤꯠ ꯑꯉꯥꯎꯕꯁꯦ, ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏꯁꯦ ꯃꯥꯡꯈꯤꯒꯗꯕ ꯃꯥꯜꯂꯦ꯫ ꯀꯨꯝꯍꯩꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯗ꯫ ꯀꯥꯡ ꯃꯇꯝꯒꯤ ꯀꯥꯡ ꯍꯩꯔꯥ ꯆꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯍꯩꯔꯥ ꯑꯗꯨꯕꯨ ꯂꯥꯛꯅꯅꯕ ꯍꯥꯏꯗꯅ ꯆꯣꯡꯁꯤꯟꯅꯔꯛꯄꯗꯣ ꯑꯗꯨꯃꯛꯅꯤ ꯍꯣꯔꯦꯟ ꯇꯧꯔꯛꯇꯣꯏꯁꯦ꯫ ꯌꯥꯏ, ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯀꯨꯝꯍꯩ ꯉꯥꯏꯈꯣꯀꯣ, ꯁ꯭ꯋꯥꯏꯁꯤꯕꯨ ꯌꯨꯝꯒꯗꯤ ꯇꯥꯗꯕ ꯖꯥꯠꯂꯥ? ꯑꯣ, ꯌꯨꯝꯕꯨꯗꯤ ꯐꯅ ꯊꯥꯞꯅ ꯇꯥꯕ ꯎꯏ꯫ ꯀꯩꯒꯤꯅꯣ ꯏꯕꯣ ꯅꯪꯅ ꯌꯨꯝ ꯑꯃꯨꯛ ꯍꯪꯉꯛꯏꯗꯨꯅ? ꯑꯣ, ꯀꯩꯒꯤ ꯑꯣꯏꯅꯤꯒꯦ? ꯍꯣꯔꯦꯟ ꯀꯨꯝꯍꯩꯗꯣ ꯐꯖꯒꯗꯧꯔꯤꯕꯅꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯗꯣꯏꯗꯣ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯥꯏꯈꯣꯝꯕꯒ ꯈꯪꯅꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯂꯣꯏꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯨ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯁꯚꯥ ꯃꯤꯐꯝꯒ ꯐꯝꯂꯒ ꯊꯧꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯃꯇꯧ ꯑꯗꯨꯗ ꯈꯥꯕꯒ ꯇꯣꯝꯕꯒꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯇꯩ ꯑꯗꯨꯅ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅꯁꯨ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯗꯨꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯁꯥꯎꯕꯁꯨ ꯌꯥꯎꯏ꯫ ꯐꯦꯠ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯅꯈꯤꯕꯅ ꯃꯔꯣꯜ ꯑꯃ, ꯈꯔ ꯑꯃꯅ ꯄꯥꯏꯈꯣꯝꯕꯗ ꯀꯞꯁꯟ ꯂꯥꯎꯁꯤꯟꯅꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯈꯔ ꯑꯃꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯆꯣꯡꯁꯤꯜꯂꯒ ꯄꯥꯏꯈꯣꯝꯕꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯁꯨ ꯌꯥꯎꯏ꯫ ꯃꯈꯣꯏꯅ ꯐꯨꯒꯦ ꯆꯒꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯥꯕꯒ ꯇꯣꯝꯕꯒꯅ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯋꯥꯅ ꯋꯥꯇꯦꯝꯅꯔꯒ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯇꯤꯛ ꯆꯥꯕꯤ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯃ ꯊꯤꯖꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯏꯪ ꯇꯞꯄꯤ, ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯄꯥꯏꯈꯣꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯈꯜ ꯇꯥꯅ ꯍꯤꯡꯈꯤꯔꯝꯃꯤ꯫